Manipur Top 20 News Tungan-tungan reliable source dari lokot cerita. Mata-matang oida maru oba ipaw sing tatuk kan hanje. Ngasi April gi tarikun ningthauka numit ki maru oba headline sing. Home Minister na order pidabadi Manipur da thokpa thogok singi case NIA da register tawna thijinba ngamlamdre. JSC ki demand khara natana ayam bathabak onthoknaba yana khaga numit mangani gi shutdown chathar palaibak tibani handokpiu. Misi minagi thogok sing asi NIA sinergani amasung Ex Gracia Piragani Haraga Loshinba Yagada, Congress. Hongjong Sina, Miam Gilantum, Yakai to Ibigin Haina, Police na. Hirakli, Tanakatilda, Cookie Terry Singa, Army Kutonake. Strong Lobby JSG to meet Mangani shut down the KCP Wapum. Ban blockade Amasung, shut down the Tamakiba Atingba, Nagna, Tapiduna Kutaki Handopiu, KCP. Nakata Bambam Singa, Mid Humigi, Hotel shut down Tawani, Emergency Service Natan Ate, Pompokloi. Mighty Ekogi Ida, I quite Punsinsi Hability. Watok si Warosin Puraknaba, Unna, Honaminasi. Pau Sandunga Pizeri, BJP ki Tabak Thoram Singh, Kuding Magboyko Tobi Kongjang Silagani, Uki Theory Singda, military crackdown Tataba, Namloidabo Orabadi, Pam Tadopiu, Ukomi. Chief Minister Amasung Home Minister Yum Dalai Bak, Miamna Kongjang Silaga, Makogi Pirep, Lauragani. Wake Dirian. Strong lobby, Mihata Chenaba Kuki Narco Theory Singi Mataka, military crackdown Chato Amasung, Micham. Ohum haki bas CRPF ki mathakta lokharum thoba thabak lokhalu haiba galena proxy war lepalu haiba kholau lauduna laipak miam Chief Minister amasung Home Minister yumda khongjang changchinduna makoi gi phirep sing lorgani karigumba koki narco theory sing gi mathakta military crackdown chathaba ngamloidaba oirabadi Chief Minister amasung Home Minister moral ground da pham thadok piu haiba galena ngasi dagi BJP ki politics activities sing da miamna saruk yadaba amasung makoi thabak thorom kudimak boycott tawgi khongjang changsilagani haina kokomi gi convener YK Direna ongdorakre Ngasi nung tilampel pata laiba ko komegi mayay lo siyang napangtupo pawag minpamda wapam asi pongdo ordo na mahak na makata na hay. May ahom 2023 dagi torriba watok asina ngasi sumiyam da pirak patsay tieng ay koy pong namang na hang minabagi tangay fadal oiri. Kari dagi torriba no watok no hay basi ko komi amadi miyam na hay duna laglabasu lengaki hamdon pay basing asina miyam bu aran ba wapam amada puna bako nari. Lal asi Indiana hadro per proxy lamising sinarga miyam da sa trakpa proxy Wani habisi ko komi amadi miyamna kangi hairi me ahum dagi torkeba wathok sing asidagi tonga ba takak singda Indiana thadok pasing asina apaba makagi kulai paiba micham miyam gi yum mai thadokiba bom kapsin duna micham ke hakibagi tong singda center amadi state security force na action amata lokhokide habisi mayek lar khutamni India lengang na maiti amadi koki gi marak thokpa ethnic conflict ni haiduna miyam da lan ohna ba honari India lengang na honor kiba si khutakta lekodabani proxy lami sing sinarga satharkiba proxy warsu Utakagi lekotabani haiki. Misi minagi thogok sing asi NIA da sinergani amasung ex Gracia Biragani hairaga losinba hekta yabra Congress. Manipur da thokliba misi minagi thogok sing asi NIA da kosinaduna. Tijil halagani amasung ex Gracia Biragani hairaga losinba yargadra haina Congress ki wangangloi Dr. K.H. Ratan Kumarna wami sinda phungdorakre. Ngasi Congress babanda pangthum pawgi mifamda mahakna wahang asi hanglatun hai. State asi ki tampaki lamda miyamna peace rally phawba chatpa yadre aduga jingi lamdana state terrorism Tathara Pauda Lenga Asina Karisu Tawungam Rehaina Maral Sikre Manipur Sahi Ahumrom Tangdu Laita the Bapim Amala Riba Asina Miambu Kamteng Awa Mayok Nahalakli BJP gi MLA Minister Sengi Martagi Equidi Sing Desatli Miam na Kiduna Tasadabani Haiba Wafum Asidi Mapung Father Angang Masagi Wangangi Haina Sumaral Siki Equina Chapada Karisu Tawde Haiduna Talubadagi Hausik Kari Tolage Hangluduna Mifum Asida Union Lengakna State Sida Yengiba Miyangasi Peninga Oidre Jammu and Kashmir Thokpa thogok singdana operation sindogi makada surgical strike na singba chathaki Manipur gi terrorism bi thong singdana thabak amata paikhatrei rong lawbi amasung Ukul district ki TM Kasonggi laibak thiba thogok sing asigi matang daleng matam chana action lakhut kadabani rong lawbi gi thogok thokiba numit yani surabge hangluduna thogok asida chenaba mioi kya farabage haina su hangki mioi lichat nataba thong sing asigi matang da prime minister amasung home minister gi maike tegi minungsi ulaktre amasung yaning da phawba hongdoraktre masina makoi sibu Laipa asigi citizen ama oiribra natagana oidabra haibigi wahang horakale haiki Center Manipur bu karisu leitana khalabra haibisi miyam gi wahang oirakle hairaduna law and order gi phibam ngasigi damak center na akan ba thabak sing lakhot kadabani tampaki district manga dadi mapung fana tangdu leitare haiba yarakle adubu miyamna democratic oiba khongjang changsin bada security force na ka henba thong sing jathari basi yaningde security force na singa CCTV camera thugairam ba amati khamdu thamak gari fawba amanga ta thokhalamba amasung micham singbu asok apan nanghali haibasi Congress na Yaning di haiki, tasing na hairabatu tampakta tumit faw paiban yadre hairaduna jingdana kulai paibasing free thaduna haning ba matamda micham hapegi thabak chathali
चिंगददी लॉ एंड ऑर्डर सुक्लै लेट्रे हाइबा यारे हाइनसु मराल सिरदुना लेंगाकी माइकेदगी चप चाबा थौसिल अमगी मखादा लखटपन थोको थबकसिंग लखटुना लायरक्लिबा थाजनदबसिंग कोखननबा होनगदबनी हाइकी ट्रोंग लॉबी जेसीगी नुमित मंगानिगी शटडाउन दा केसीपी वापम करी हाइरी बन ब्लॉकेट अमसुंग शटडाउन दा थमलकिबा अथिंगबा ngakna tapiduna khudaktagi handopiyu KCP Tangleipak Communist Party KCP gi Secretary Information and Publicity Relation Department and Punsiba Maitegi Cherol Amada Leipak Miyambi Khanduna Joint Action Committee Against Killing of Two Children at Trong Lobina Kaukiba Numit Mangani total shutdown khudaktagi handopina ba amasung KCP na matam kuidabadagi ban blockade amasung shutdown da thamlakiba athingbabu ngangna tapina ba khangalaki Cherol Sinhai RPG kapsinduna tamthiba thong thawai lowi khraba pikpa angang ani amasung madugi tungoinana CRPF na minungsi yaudau moongda kaptuna hatpi khraba thabak athogbasingi imung manungi awabada KCP da thamoi sokna nungaitaba amasung aikhoi amata oibri wakhalon phongdokjari kasengna haibada masingba mioiba kunagi chanabigi wangmada tawkiba attack aduna pirkiba chaitheng adu wahei khaktana mapung faba ngamloi amasung attack adu chatakiba saramsa chatpa mioising amasung khulai paijadaba misam singbu hatpi kiba CRPF ki personnel singdu masak khandokna maragi matung ina chap chaba cherak piba haibasi ngasigi loilam lenga ki mathoni wahai segi inot tugai bire amasung inkhalakliba angang singbu lamangna hale adubu KCP gi wakalon di lekhai tadabagi awaba mai nari balamdam sidadi mahi masing tamba haibasi ayat pa pibi bagi mota ayat pa koding dagi ngathok pigadabani khara mayek seng harbada kunaida total shutdown lauslaga laikidaba anga ani dugi amasung atai isil inaw singdugi justice pangani haiba wakalon si sembaina ba wakalon amani amaromdana nagana kari harakli naga tabam humsingda numit humnigi total shutdown tawgani emergency service natna atai komthokloi ngara nungthil Imphal More lambi paringi TM kasum khulgi mafum amada gari singda nongmai kapsatuna naga micham ani hatkiba thawdo adu kuki milten sigi thabakni hairatuna thawdo asibu yaninga phongdoktuna tha sigi kungi ahing nongyai dagi kungo humdogi ahing nongyai fawba naga tabum pham pungnamakta numit humnigi total shutdown gi khongjang chansin gani haina naga gi lupsina warep lawraga lauthokre ngarang gi thawdo asigi matangda ngasi All Naga Student Association Manipur Ansamna United Naga Council ULC amasung atopa naga group single khusenoduna sanapati ngasi baltokiba joint emergency meeting na khanar matungda kongjang asigi warep laukibani hari JC gi demand kharan tan ayam bathabakta onthok naba yana khraga numit mangani gi shutdown chathrakpa laibak thibani andopiu strong lobida imung da bomb pokhai handana pikli angang ani hatkiba thodoka mari lena sengkiba JC na pukhalakpa charter of demand natna ayam balengak na thabakta onthok naba yakra matungda numit mangani gi shutdown chathrakpa si laibak thibani hariduna masina maram oiduna miyamda chauna awa ana mai nagadori ba asigi yengduna handokpiu haina Home Minister Gomidas Konthokjanma mari lenabasingda appeal tarakhe ngasi nungthil babu prada leiba Chief Minister gi Secretariat ta pangthok pawgi mifamda appeal taruduna mahakna hai trong lawbi ki laibak thiba thodok asi leinga ngasu hakchina lawbaga loinana JSC amasung miyamna taliba demand sing thabakta onthoknaba honaduna lakli laikhidaba angang anigi apopa mangal ngamba masamak BSF ta thabak tawriba asi maki post aduga manaba ama post state government ta pinaba order ama lenga ki market gi pikre thawng asi NIA na thizilliba singi process adusu mahak masanasu ningthina khangbang ngamnabagi wakhalonda lengak na hakibani angang anigi apo pisu nurse ki sinfamda lairibasi state asigi masaga chanaba thabak ama pinabagi offer su tawki adubu angang anigi apo pana maki imung manunga tanarkige hairamaga ngarang shutdown khangjang lauthorkibani numit mangani chathariba shutdown asida wagadoribasi nomagi chara talaga charibasingni masida natana Mahiroi singdasu makogi academic career da apanba piduna tungi punsida achouba akaiba lakadoribari loinana lawmi singyauna tonga tonganba mioi singdasu awaba kya mayawna hangani maramasina lengangna lakholakliba khongthang sing yengbirga khongjang asi handokpiu haina appeal tarakli yamna fai video asibu pawtumbada soikilan kiba yawabasu ngakpigani amadi channel asibu subscribe tawbigidamukta thagappa phongdoksari tungkoina miyamgi siba tawba ngamba oijage